Ma'am, live hazare akhoi kano ai subscribers sing notification phangba yawradi live da sanction biro asidi dum Mayamgi hangning bo question sing leidana akhoi gi yamna video gi comment yam tawbire mayamna lupa lising tarai manung da leba kyam phaba phaba phom da biro kun manung da leba thang da leba na haiba sing tom tang sanction biro dum Mayamgi question answer sing sum lokhatchage aduga mayamga sum ai oiba phangdong bo hai khara su dum thamjage na sigi live se tawjabne aduna live se yeng bire iba mayam sing video yeng sing so tang share tawbiramo tang oi channel se join tawsal naba jipoge oina ni ahum di changchale comment tawbiro mayam kai kai hangba khangning ba laibado dum comment tawbiro aduga mayam gi comment do lokhatchara ganda dum wari watai sase aduga aina oiba khagi suggestion tawning ba aduga ai channel si matang da aina haning ba khara su dum mayam da phongdo ke na ngasi di han boina channel ji hek ai hang ba horok padagi ngasi na han ba bu orongone live by tawre ise aduna ngasai ngi setting je sem bo na ba da phana kuina su matam mangkhre adu hojik yare mayam na changsin biraga mayam na hangning ba question ga laibado koi video thakat matamda kanagi suggestion tawbiramo ko loina haiba singdo adu singdo ngasi di sum video se live se oina la kan da mayam gi suggestion do sum pijaramge haidi hangba yawe mayam na lupa lising kungi chang da laiba kun mangai chang da laiba thai chang da laiba phone phone mitang haibiramo kaina adu ngasi aina suggestion tawi du sum overall da camera da phaba adagi game sanab da sungai do ba dum phone dum aina suggest tawba yawe da mayam na ai gi oina di particular game sanaba da nungai ba pami camera khak sing bam pami design yam phajaba pami gaina pam pam ba sai sai ge aning bising do adu khena be matung ina suggest taw phone sing do aina haire ga so dum adu pam da ba dai kana ko ba da aina sigi phone se pharabani haina suggest taw mutam da ma particular brand gi khoi Samsung gumba pam ba dai iPhone gumba pam ba ni su dum yawe adu duna mai mai gi pam ba si dum ni oi ba ma oi bani na dum khena ba myam le adu duna myam na kano tawni ba khangning ni ba hai tare koi phone matang da dum myam da su dum wari watai sa se aduga kai kai myam gi aning bising do adu su phongdok na ga chamna wari sa ba gi oina han boina ngasidi ai live som bok taw di si channel si da duna live mutang taw ge na semak pane adu myam yawsin biro yengjan biro hojik paw gi oina di mi ahum yengsela e ꯑꯩꯈꯣꯏꯒꯤ ꯆꯦꯠꯁꯦ ꯑꯩꯒꯤꯁꯨ ꯐꯣꯟꯁꯤꯗ ꯃꯌꯥꯝꯅ ꯇꯧꯔꯛꯄ ꯆꯦꯠ ꯇꯧꯔꯛꯄ ꯑꯣꯏꯔꯁꯨ ꯌꯦꯡꯅꯕ ꯍꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨ ꯑꯝꯇꯪ ꯆꯦꯠꯁꯤ ꯌꯥꯅꯕ ꯑꯝꯇꯪ ꯁꯦꯝꯈꯤꯒꯦ ꯁꯤꯒꯤ ꯐꯣꯟꯁꯤꯗ ꯆꯦꯠꯁꯦ ꯑꯄꯤꯌꯥꯔ ꯇꯧꯔꯝꯗ꯭ꯔꯦ ꯑꯝꯇꯪ ꯌꯦꯡꯈꯤꯒꯦ ꯅꯩꯗ꯭ꯔꯤꯕ ꯍꯥꯏꯅ ꯕ꯭ꯔꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯤꯡꯁꯦ ꯕ꯭ꯔꯣꯖꯤꯛꯀꯤ ꯃꯇꯝꯗ 20K ꯐꯥꯎꯒꯤ ꯃꯅꯨꯡꯗ 5Gꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯟꯁꯦ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯂꯨꯄꯥ 10,000 ꯐꯥꯎꯒꯤ ꯆꯥꯡꯁꯤꯗꯀꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯣꯟꯕꯨꯗꯤ ꯑꯅꯧ ꯑꯅꯧꯕ ꯃꯈꯜ ꯃꯈꯥ ꯃꯌꯥꯝ ꯑꯃ ꯂꯣꯟꯆ ꯇꯧꯔꯦꯗꯅ ꯑꯗꯣ ꯃꯣꯇꯣꯔꯣꯂꯥꯒꯤ H50 ꯐ꯭ꯌꯨꯖꯟ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨ ꯂꯨꯄꯥ 10,000ꯗꯤ ꯈꯔ ꯍꯦꯟꯕꯅꯦ ꯑꯗꯣ ꯂꯨꯄꯥ 10,000 ꯍꯦꯟꯕꯁꯦ ꯍꯧꯖꯤꯛ ꯑꯣꯐꯔ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯑꯣꯐꯔꯒꯨꯝꯕ ꯍꯥꯞꯄ ꯀꯥꯟꯗ ꯂꯨꯄꯥ 10,000ꯒꯤ ꯃꯌꯥꯗ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯃꯗꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯃꯗꯨ ꯗꯤꯖꯥꯏꯟꯁꯨ ꯐꯖꯔꯦ ꯑꯗꯨꯗꯣ IP68 ꯍꯥꯏꯇꯥꯔꯦ ꯋꯥꯇꯔ ꯄ꯭ꯔꯨꯐꯁꯨ ꯑꯣꯏꯕꯅꯦꯕ ꯗꯤꯖꯥꯏꯟꯁꯨ ꯌꯥꯝ ꯐꯖꯕ ꯑꯗꯣ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯗꯤ OnePlus ꯈꯛꯇꯪꯒꯤ ꯐꯣꯟ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯗꯤ OnePlus Note CE3ꯒꯨꯝꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯩꯗꯤ ꯃꯣꯇꯣꯔꯣꯂꯥꯒꯤꯁꯨ G84 ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯗꯅ ꯑꯗꯨꯝꯕ ꯐꯣꯟꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯀꯣ ꯕ꯭ꯔꯣꯅ ꯄꯥꯝꯃꯤꯗꯣ ꯁꯤꯗꯗꯤ 20K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯁꯖꯦꯁꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯣꯇꯣꯔꯣꯂꯥꯗꯣ ꯑꯗꯨꯝ ꯌꯥꯏ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕ ꯑꯗꯩꯗꯤ ꯑꯩꯗꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯥꯏꯅ ꯍꯥꯏꯕ ꯄꯥꯝꯖꯕ ꯒꯦꯝ ꯁꯥꯟꯅꯕ ꯈꯛꯇꯪꯒꯤꯅꯤ ꯀꯥꯏꯅ ꯈꯟꯕꯁꯦ ꯑꯗꯨꯝꯕꯁꯨ ꯂꯩ ꯑꯗꯨꯅ ꯒꯦꯝ ꯈꯛ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯌꯦꯡ ꯇꯥꯔꯗꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯌꯥꯝꯅ ꯐꯔꯤꯈꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯅꯦꯅꯣꯃꯤꯇꯔꯗ ꯑꯩꯈꯣꯏꯅ ꯆꯠꯂꯦ 5 ꯅꯦꯅꯣꯃꯤꯇꯔ 3 ꯅꯦꯅꯣꯃꯤꯇꯔ ꯍꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯩꯗ ꯑꯌꯥꯝꯕꯅꯗꯤ 20K ꯐꯥꯎꯕꯗꯗꯤ
5 kasidi dum pak phangde 6 nanometer gumba 5 gumba hojik dum hapak ko yaure dumba processor dugi makha so yam pole hai tar game sana bugumba nungai bugumba to sa duna hojik pawgi oina lupa lising kun gida bro na hai do afaba phone hai dudi hojik Motorola X50 Fusion do aduduna dum hojik ko indi fane khal bro ai ngasina so han bani aina chet kano to ise live to ise ai channel ji ai channel je hang ba de ai live to jibne ba yam kui ramale sahi ani ahum muki mamang da hai tare ko gi si Mayam kuno da Sangai festival han boy to gi sahi da dai amuk tang di ai torong ga dong male dum matam da su live to ai kamai to gi no do mathung ram khangre hai tare kano to sum ngak tang minute mari manga muk to ram ne ba du dai si am bana aduda yang saludre aduna ngasi je live to gi naina ngasai dagi minute 10 ki mamang dagi channel chang ga daina live thana baina sem base ada ya da na ni rom la hal kan da last ya re ni aduga se live se la e adu asu ya braina phone ma sida check toro me ada se da bro Manipur da Motorola se yamna sina driba se kai gino aduga isamak su hojik Motorola IG82 paijari adugo accessories amta thi bada yamna wai Motorola se masi kari gi oidino hoi Motorola se ko paina da bane hana mamang ai da de hai tai ne ko yamna liring matam da ai naga hoi school elementary ga ngai matam dai wai da di hoi Nokia Motorola ni je maming chalam ya tai Sony Ericsson kai naga adum ba phone jing yam kan maming chaling matam da di Motorola se uramina de matam gara Motorola se moi se company se hongdong jin hai tai ne ko company se mapu atopana mu lai ra kan da mana mu sinto ga hojik se Motorola se company nong nong hingalak pani da aduna my phone se matam gara ahan launch to kan da di mayam yam pam naram de do hojikti moi su market se khange Indian standard se mayam gi India da pam si di maman ju hong ba da di pot su pha ba da feature su loi su no yaw do camera su seng ba da di processor su pha ba design ju ba dum mayam pam ya ji khang pa de moi je nakan amarom da cost cutting tawraga su dum hojikti specification thing je loi phana ba ha pe dana ayam bo super AMOLED ko helai ba display da mayam super AMOLED pamne ha AMOLED da su makhal mayam nei bidu da kare low quality oi bum hapsang kha lori AMOLED ne haina hire ka mayam da adu mai marketing to kan da to ko hojikti Motorola se yam paina re Motorola se ina yam suggest to je kai no ha kan da madi maung yaw si stock Android ne ba stock Android si maung da ko gi bloatware hai tare ne ko application extra ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯑꯩꯈꯣꯏꯗ ꯀꯥꯟꯅꯗꯕ ꯑꯗꯨꯝꯕ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟꯒ ꯌꯥꯝ ꯊꯣꯛꯄ ꯑꯗꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯦ ꯃꯥꯗꯤ ꯄꯥꯛ ꯍꯥꯞꯇꯦꯕ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯌꯥꯝꯕ ꯍꯥꯞꯄꯅꯤꯅ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔꯁꯦ ꯌꯨ ꯑꯥꯏꯁꯦ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯕꯗꯨꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯣꯇꯣꯔꯣꯂꯥꯁꯦ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯅ ꯃꯣꯇꯣꯔꯣꯂꯥꯁꯦ ꯌꯥꯝ ꯁꯖꯦꯁꯟ ꯇꯧꯖꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯁꯔꯤꯁ ꯐꯪꯗꯕꯩ ꯃꯇꯥꯡꯗꯨꯗꯤ ꯍꯣꯏ ꯃꯌꯥꯝꯁꯦ ꯄꯥꯛꯇꯛꯅꯅ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯦꯛꯁꯦꯁꯔꯤꯁ ꯌꯣꯟꯕ ꯗꯨꯀꯥꯟ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯣꯟꯂꯥꯏꯟ ꯑꯣꯐꯂꯥꯏꯟꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯔꯨꯑꯣꯏꯅ ꯕꯖꯥꯔꯁꯤꯡꯗ ꯃꯤꯗꯣ ꯌꯥꯝ ꯄꯥꯛ ꯍꯪꯕ ꯂꯥꯛꯇ꯭ꯔꯕꯅꯤ나 ꯃꯤ ꯄꯥꯏꯕ ꯃꯣꯇꯣꯔꯣꯂꯥ ꯄꯥꯏꯕ ꯃꯤ ꯃꯁꯤꯡꯁꯤꯡꯗꯣ ꯂꯤꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯌꯥꯝ ꯁꯤꯠꯇ꯭ꯔꯦ ꯑꯗꯨ ꯁꯤꯠꯇ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯊꯝꯖꯜꯂꯨꯔꯒ ꯃꯣꯏꯗ ꯃꯥꯡꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯨꯅ ꯌꯥꯝ ꯊꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯄꯥꯛꯇꯛꯅꯅ ꯄꯥꯛꯁꯟꯅ ꯄꯥꯏꯅꯔꯛꯑꯒꯗꯤ ꯑꯗꯨꯝ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯊꯝꯃꯛꯀꯅꯤ ꯈꯜꯂꯦ ꯑꯩ ꯋꯥꯈꯟꯗ ꯔꯣꯅꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯦ ꯕ꯭ꯔꯣ 5G ꯑꯟꯂꯤꯃꯤꯇꯦꯠꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯃꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯊꯥ 2-3ꯀꯗꯤ ꯆꯠꯈꯤꯗ꯭ꯔꯥ ꯖꯤꯑꯣꯒꯤꯁꯨ ꯍꯧꯖꯤꯛ 5G ꯄ꯭ꯂꯥꯟꯒ ꯃꯣꯏ ꯑꯅꯧꯅ ꯁꯦꯝꯒꯠꯂꯛꯑꯦꯅ ꯍꯧꯖꯤꯛꯀꯤ ꯋꯦꯕꯁꯥꯏꯠꯇ ꯑꯩꯈꯣꯏ ꯅꯦꯠꯇ ꯀꯩꯗ ꯃꯌꯥꯝ ꯊꯦꯡꯅꯔꯤꯗꯅꯀꯣ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 4G ꯔꯤꯆꯥꯔꯖ ꯍꯥꯞꯄꯒ 5G ꯑꯟꯂꯤꯃꯤꯇꯦꯠ ꯐꯥꯎ ꯁꯤꯖꯤꯟꯅ ꯌꯥꯔꯤꯁꯦ ꯑꯗꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯉꯥꯟꯅ 5G ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯔꯤꯆꯥꯔꯖ ꯇꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯦꯠꯁꯦ ꯌꯥꯔꯛꯑꯔꯣꯏꯕ 4G ꯈꯛꯇꯪ ꯄꯥꯏꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠꯇꯤꯡꯗ 4G ꯑꯣꯟꯊꯣꯛꯑꯒ 4G ꯅꯦꯠꯋꯥꯛꯇ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ 5G ꯁꯨꯡꯁꯤ ꯁꯤꯖꯤꯟꯅꯗꯕꯤꯗ ꯔꯤꯆꯥꯔꯖꯇꯣ ꯁꯤꯖꯤꯟꯅꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ ꯕ꯭ꯔꯣ ꯔꯣꯅꯤꯁꯅ ꯍꯪꯕꯤꯔꯛꯏꯗꯣ ꯑꯗꯣ 5Gꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛ 5G ꯁꯤꯖꯤꯟꯅꯩ ꯍꯥꯏꯁꯦ ꯑꯩ ꯁ꯭ꯋꯥꯏꯗꯁꯨ 5G ꯐꯪꯉꯦꯕ ꯑꯗꯣ 5Gꯗꯣ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏ ꯍꯥꯏꯕ ꯋꯥꯅꯤ ꯅꯦꯠꯋꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯐ꯭ꯂꯛꯆꯨꯌꯦꯁꯟ ꯌꯥꯝ ꯇꯧꯕꯗꯣ ꯄꯠ ꯄꯠ ꯇꯠꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯇꯣꯞꯄ ꯂꯝꯗ ꯑꯇꯩ ꯖꯒꯥꯁꯤꯡꯗ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯩ ꯋꯥꯈꯟꯗ ꯃꯁꯤ ꯀꯝꯄꯅꯤꯅ ꯊꯑꯣꯏꯒꯤ ꯇꯧꯍꯜꯂꯤꯅꯦ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯋꯦꯕ ꯃꯔꯝꯗꯤ ꯉꯁꯥꯏ 5G ꯑꯟꯂꯤꯃꯤꯇꯦꯠꯅꯦꯅ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯗꯣꯝꯗ ꯁꯤꯖꯤꯟꯅ ꯊꯣꯛꯑꯒ ꯂꯩꯈꯤꯗ ꯇꯥꯔꯗꯤ ꯃꯣꯏ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯃꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯔꯦꯚꯤꯅ꯭ꯌꯨꯗꯣ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯃꯌꯥꯝꯗꯣ ꯔꯤꯆꯥꯔꯖ ꯇꯧꯅꯤꯡꯉꯛꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯗꯅꯕ ꯍꯥꯏꯅ ꯃꯇꯝ ꯈꯔ ꯁꯨꯝ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁ꯭ꯄꯤꯠ ꯌꯥꯝ ꯊꯨꯕꯅꯤ ꯀꯥꯏꯅ ꯈꯔꯅꯤ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯍꯥꯟꯅ ꯖꯤꯑꯣ ꯊꯣꯛꯂꯛꯄ ꯃꯇꯝ ꯇꯧꯕꯗꯣ ꯖꯤꯑꯣ ꯁꯤꯝ ꯊꯣꯛꯂꯛꯄꯗ ꯆꯍꯤ ꯑꯃꯃꯨꯛꯀ ꯅꯦꯠꯁꯦ ꯄꯨꯔꯥ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯑꯒ ꯑꯁ ꯅꯨꯡꯉꯥꯏꯌꯦ ꯁꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯈꯣꯠꯂꯦꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯖꯤꯑꯣꯗ ꯁꯤꯐ ꯇꯧꯁꯜꯂꯦ ꯑꯦꯌꯥꯔꯇꯦꯜꯗ ꯖꯤꯑꯣꯗ ꯑꯣꯟꯁꯤꯜꯂꯦ ꯑꯗꯩꯗꯤ ꯂꯩꯔꯝꯕ ꯑꯇꯩ ꯀꯝꯄꯅꯤ ꯃꯌꯥꯝꯁꯦ ꯃꯨꯠꯈ꯭ꯔꯦ ꯑꯗꯨ ꯀꯥꯟꯗ ꯂꯥꯁꯇ ꯔꯤꯆꯥꯔꯖꯁꯦ ꯑꯦꯃꯥꯎꯟ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯆꯥꯎ ꯂꯧꯔꯤꯁꯦ ꯃꯣꯏꯅ ꯂꯧꯅꯤꯡꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯦꯟꯒꯠꯅꯤꯡꯕ ꯑꯦꯃꯥꯎꯟ ꯍꯦꯟꯒꯠꯂꯀꯥꯟꯗ ꯔꯤꯆꯥꯔꯖ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯧꯖꯤꯛ
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ 5Gꯒꯤ ꯃꯇꯥꯡꯗꯣ ꯀꯔꯝ ꯀꯥꯟꯐꯥꯎ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯑꯗꯨ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯃꯌꯥꯝꯗ ꯁꯨꯝ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗꯁꯨ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯃꯥꯡꯗ ꯆꯦꯅꯦꯜꯁꯤꯗ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯆꯥꯡ ꯅꯥꯏꯅ ꯁꯨꯝ ꯍꯥꯞꯆꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯍꯤꯀꯣ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯒꯤ ꯃꯃꯥꯡ ꯑꯗꯥꯏ ꯐꯥꯎꯕꯗ ꯑꯗꯩꯗꯤ ꯏꯔꯥꯡꯁꯦ ꯍꯧꯖꯤꯜꯂꯛꯄꯗꯩꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯖꯒꯥꯁꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯛꯅꯅ ꯂꯩꯌꯦꯕ ꯑꯩꯅ ꯂꯩ ꯃꯐꯝꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯕ ꯌꯥꯏ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯥꯏꯇꯣꯟ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗꯣ ꯑꯗꯨꯗꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯒꯤ ꯑꯩꯈꯣꯏ ꯈꯥ ꯊꯪꯕꯁꯤꯗ ꯇꯨꯔꯦꯜ ꯑꯃ ꯂꯩ ꯇꯨꯔꯦꯜꯁꯦ ꯍꯦꯛ ꯋꯥꯡꯕꯁꯦ ꯃꯣꯏ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯗ ꯂꯩꯕꯗꯨꯅ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝꯅ ꯑꯦꯐꯦꯛꯇꯦꯠ ꯑꯣꯏꯈꯤꯕ ꯖꯒꯥ ꯑꯃꯁꯨ ꯑꯣꯏꯌꯦꯕꯀꯣ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅꯒ ꯅꯣꯡꯃꯩꯒ ꯀꯥꯞꯅꯅ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯅꯦꯕ ꯃꯤ 4ꯒ ꯁꯤ ꯇꯧꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯤꯒ ꯁꯤꯕꯗꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯩꯗꯤ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯒꯁꯨ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯑꯗꯨꯒꯤ ꯇꯦꯟꯁꯟꯗꯨꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯑꯃꯨꯛ ꯉꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯏꯟꯇꯔꯅꯦꯠꯁꯦ ꯊꯤꯡꯖꯤꯟꯗꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯔꯤꯗꯝ ꯑꯃ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒꯤ ꯔꯤꯗꯝ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯑꯃꯨꯛ ꯀꯥꯏꯍꯟꯒꯦꯗꯅꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯁꯨ ꯏꯔꯥꯡ ꯐꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯅꯦꯠ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯝ ꯂꯦꯞꯇ꯭ꯔꯤꯑꯕ ꯁꯨꯝ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯁꯤꯗ ꯆꯥꯡ ꯅꯥꯏꯅ ꯁꯦꯝ ꯉꯝꯗꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯦ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯁꯦꯝꯕꯤꯔꯛꯑꯣ ꯑꯗꯩꯗꯤ ꯁꯨꯝ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯁꯨ ꯉꯝꯃꯤꯉꯩꯗꯤ ꯁꯦꯝꯅꯕꯗꯤ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯇꯟꯖꯥ ꯌꯦꯡꯉꯒ ꯀꯣꯝꯃꯛꯄ ꯖꯒꯥ ꯌꯦꯡꯉꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯍꯥꯞꯀꯠꯅꯕ ꯍꯣꯠꯅꯖꯒꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯤꯁꯨ ꯌꯥꯝꯅ ꯊꯕꯛ ꯌꯥꯝ ꯆꯪꯗ꯭ꯔꯒꯁꯨ ꯈꯨꯠꯇꯤ ꯈꯔ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅ ꯑꯗꯣ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅꯀꯣ ꯂꯥꯏꯚ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯁꯦ ꯄꯥꯛꯇꯤ ꯆꯪꯉꯛꯇ꯭ꯔꯦ ꯑꯗꯨꯝ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯎꯔꯀꯥꯟꯗꯁꯨ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯌꯦꯡꯖꯔꯛꯑꯅꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯆꯪꯉꯛꯄ ꯃꯌꯥꯝꯁꯤꯡꯗꯨꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯦꯅ ꯇꯧꯕꯅꯦꯕ ꯇꯨꯡꯗ ꯃꯁꯤ ꯃꯇꯨꯡꯗꯩꯗꯤ ꯀꯩꯅꯣ ꯇꯧꯒꯦ ꯆꯥꯡ ꯅꯥꯏꯅ ꯑꯩꯁꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯏꯚꯁꯦ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯝꯒꯤ ꯈꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯕ ꯃꯌꯥꯝꯗꯣ ꯂꯥꯏꯚ ꯑꯣꯏꯅ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯟꯁꯔ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯟꯅ ꯆꯦꯅꯦꯜꯁꯦ ꯕ꯭ꯔꯣꯒꯤ ꯃꯤꯡꯁꯤꯗꯤ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯩꯗ꯭ꯔꯤꯕ ꯍꯥꯏꯅ ꯊꯥꯔꯤꯁꯦ ꯕ꯭ꯔꯣ ꯃꯃꯥꯡꯗ ꯑꯩꯅ ꯆꯦꯅꯦꯜꯗ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯑꯩ ꯀꯣꯏꯁꯟ ꯑꯟꯁꯔ ꯀ꯭ꯌꯨ ꯑꯦꯟ ꯑꯦꯒ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯇꯧꯔꯝꯕꯗꯣ ꯑꯗꯨꯗꯩꯗ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯤꯡꯗꯨꯒꯤ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯗ ꯑꯩꯒꯤ ꯁꯖꯦꯁꯟ ꯑꯩꯒꯤ ꯃꯣꯠꯇ ꯀꯔꯤꯅ ꯍꯦꯟꯅ ꯐꯅꯤ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯅꯤꯒ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯃꯒ ꯍꯥꯞꯀꯠꯆꯔꯝꯕꯅꯦ ꯑꯗꯨꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯔꯤꯖꯨꯝ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯗꯣ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯑꯗꯨ ꯁꯦꯝꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯂꯥꯛꯑꯀꯥꯟꯗ ꯀ꯭ꯌꯨ ꯑꯦꯟ ꯑꯦꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯀ꯭ꯌꯨ ꯑꯦꯟ ꯑꯦꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯪꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯩ ꯁꯤꯗ ꯂꯥꯏꯚꯇ ꯑꯣꯏꯅ ꯈꯨꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯐꯥꯎꯒꯤ ꯃꯇꯝ ꯈꯔꯗꯪ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯥꯏꯚꯁꯦ ꯑꯣꯏꯅ ꯇꯧꯔꯒ ꯃꯇꯝ ꯈꯔꯗꯪ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀ꯭ꯌꯨ ꯑꯦꯟ ꯑꯦꯒꯤꯁꯦ ꯍꯧꯗ꯭ꯔꯤ ꯐꯥꯎꯗꯗꯤ ꯃꯌꯥꯝ ꯁꯨꯝ ꯂꯥꯏꯚꯇ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩ ꯀ꯭ꯌꯨ ꯑꯦꯟ ꯑꯦꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯥꯏꯚ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯂꯥꯏꯚ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯈꯪꯍꯟꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯂꯥꯏꯚ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯝ ꯀꯥꯟꯗ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯪꯉꯛꯀꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯁꯨꯝꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯐꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯏꯃꯤꯡꯁꯤꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯇꯧꯅꯤꯡꯗꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕꯩꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯌꯥꯝꯅ ꯁꯨꯝꯕ ꯃꯇꯝꯁꯤꯗꯤ ꯌꯥꯝ ꯁꯪꯅꯗꯦ ꯚꯤꯗꯤꯑꯣ ꯌꯦꯡꯅꯁꯨ ꯄꯥꯛ ꯌꯦꯡꯅꯗꯦ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯔꯒꯁꯨ ꯍꯧꯖꯤꯛ ꯍꯜꯂꯛꯅꯗꯕ ꯃꯇꯝ ꯑꯣꯏꯅꯔꯤꯗꯅꯀꯣ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯍꯜꯂꯛꯅꯔꯒ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯃꯇꯝꯗꯨꯗ ꯁꯨꯝ ꯃꯇꯝꯗ ꯑꯣꯏꯅ ꯇꯧꯁꯤ ꯑꯗꯨꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯖꯦꯁꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯗꯨꯗ ꯑꯩ ꯑꯗꯨꯝ ꯂꯧꯁꯤꯟꯖꯔꯀꯥꯟꯗ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯀꯥꯟꯗꯨꯗ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯕꯗꯣ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯑꯩ ꯆꯦꯅꯦꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯒꯨꯝꯕ ꯑꯗꯩꯗꯤ ꯍꯦꯟꯁ ꯑꯣꯟ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯒꯦꯖꯦꯠꯁ ꯍꯥꯏꯇꯥꯔꯦꯀꯣ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯒꯦꯖꯦꯠꯁꯀꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯇꯧꯕ ꯆꯦꯅꯦꯜꯅꯤꯅ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟ ꯃꯇꯥꯡꯗ ꯐꯣꯟꯒꯤ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯁꯨꯝ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯕꯗꯣ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩꯅ ꯑꯈꯪꯕꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯁꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯅꯤꯡꯉꯤꯁꯦ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯔꯀꯦꯠꯁꯤꯗ ꯐꯣꯟꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦꯗꯅꯀꯣ ꯐꯣꯟꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯑꯣꯏꯔꯁꯨ ꯐꯣꯟꯁꯦ ꯃꯈꯜ ꯀꯝꯄꯅꯤ ꯃꯌꯥꯝ ꯂꯩꯔꯦ 25ꯒꯤ ꯔꯦꯟꯖꯇ 20ꯒꯤ ꯔꯦꯟꯖꯇ 30ꯒꯤ ꯔꯦꯟꯖꯇ 35, 40, 50 ꯑꯗꯨꯝ ꯂꯥꯛ ꯌꯧꯕ ꯂꯩꯔꯦ ꯑꯗꯣ ꯐꯣꯟꯁꯦ ꯂꯩꯔꯝꯗꯥꯏꯗ ꯀꯟꯐ꯭ꯌꯨꯖ ꯌꯥꯝ ꯑꯣꯏꯕꯅꯦꯕ ꯑꯩꯁꯨ ꯐꯣꯟꯁꯦ ꯂꯩꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯀꯔꯝꯕ ꯐꯣꯟ ꯂꯩꯔꯗꯤ ꯐꯅꯤ ꯑꯩ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯣꯟ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ 1 ꯑꯃ 2 ꯁꯤꯖꯤꯟꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯄꯩꯁꯥꯗꯣ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯣ
ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯕ ꯃꯇꯝ ꯈꯤꯇꯪ ꯆꯍꯤ ꯑꯃꯅꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯃ ꯊꯤꯔꯛꯄ ꯃꯇꯝꯗ ꯏꯃꯥꯟ ꯃꯥꯟꯅꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯐꯣꯟꯁꯦ 5 6 7 9 ꯂꯩꯕꯅꯤꯅ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯗꯣꯏꯅꯣ ꯀꯥꯏꯁꯦ ꯈꯟꯕ ꯌꯥꯝ ꯋꯥꯕꯅꯦꯕ ꯈꯟꯕꯗꯣ ꯀꯣꯛ ꯌꯥꯝ ꯉꯥꯎꯕ ꯍꯥꯏꯇꯥꯔꯦ ꯗꯤꯖꯥꯏꯟꯗꯒꯗꯤ ꯃꯁꯛꯀꯗꯣ ꯌꯦꯡꯕꯗ ꯑꯁ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯐꯣꯟꯗꯣ ꯂꯩꯔꯨꯔꯀꯥꯟꯗꯗꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯍꯦꯡ ꯆꯠꯂꯛꯄ ꯑꯗꯩꯗꯤ ꯃꯩ ꯀꯩꯅꯣ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗ ꯕꯪ 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 ꯁꯥꯒꯠꯇꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯨꯔꯥ ꯍꯤꯇꯤꯡ ꯏꯁꯨꯗ ꯁꯥꯒꯠꯇꯅ ꯐꯣꯟꯁꯦ ꯍꯦꯡ ꯆꯠꯇꯅ ꯆꯞꯇꯅ ꯂꯩꯈꯤꯕꯒ ꯌꯥꯎꯋꯤꯗꯅ ꯑꯗꯨꯗ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯪꯖꯕꯗꯣ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯒ ꯂꯨꯄꯥ 50,000 ꯄꯤꯕ ꯐꯣꯟ ꯑꯃ ꯂꯩꯗꯧ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯝꯃꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯑꯣꯏꯇꯥꯔꯗꯤ ꯁꯦꯝꯁꯪꯒꯤ ꯐꯣꯟꯗꯨꯅ ꯍꯦꯟꯅ ꯐꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯦꯃꯦꯔꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯅ ꯑꯗꯨꯗꯤ ꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯍꯦꯚꯤ ꯇꯥꯛ ꯁꯤꯖꯤꯟꯅꯗꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯑꯗꯩ 20,000 ꯐꯥꯎꯒꯤ ꯔꯦꯟꯖꯇ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯗꯨ ꯐꯣꯟꯗꯨꯅ ꯐꯕꯅꯦ ꯒꯦꯝ ꯁꯥꯟꯅꯕ ꯑꯣꯏꯅ ꯑꯗꯨ ꯐꯕꯅꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯂꯨꯄꯥ 1,000 ꯍꯥꯏꯔꯁꯤꯅꯦ 5,000ꯒꯤ ꯔꯦꯟꯖꯇ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯈꯤꯕꯅꯦꯕ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯞꯈꯤꯕꯗꯣ ꯁꯤꯒꯤ ꯑꯩꯅ ꯁꯤ ꯄꯥꯏꯔꯤ ꯐꯣꯟꯁꯦ ꯁꯤ ꯁꯨꯝ ꯑꯩ ꯁꯨꯝ ꯌꯨꯝꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯀꯣ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯗ ꯄꯥꯏꯍꯟꯒꯦꯅ ꯂꯩꯕꯅꯦ ꯁꯤ ꯂꯨꯄꯥ 5,000ꯒꯤ ꯔꯦꯟꯖꯇꯅꯦꯕ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯕꯅꯦ ꯁꯤ ꯐꯣꯟꯁꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯑꯍꯟꯁꯤꯡꯅ ꯄꯥꯏꯕ ꯍꯥꯏꯗꯨꯗꯤ ꯃꯣꯏꯒꯤ ꯍꯥꯏꯕꯨ ꯐꯣꯟ ꯈꯔ ꯇꯧꯅꯤ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯅꯤ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯗ ꯍꯦꯟꯕ ꯃꯣꯏ ꯀꯦꯃꯦꯔꯥ ꯀꯥꯞꯇꯅ ꯑꯗꯩꯗꯤ ꯒꯦꯝ ꯁꯥꯟꯅꯗꯅ ꯇꯧꯗꯧ ꯅꯠꯇꯕꯅꯤꯅ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯁꯤ ꯌꯥꯝ ꯐꯔꯦꯕ ꯑꯗꯣ ꯁꯤ ꯐꯣꯟꯁꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯤ ꯑꯇꯣꯞꯄ ꯀꯩꯅꯣ ꯅꯍꯥ ꯏꯟꯈꯠꯂꯛꯏꯕ ꯒꯦꯝꯒ ꯁꯥꯟꯅꯗꯧꯕ ꯀꯦꯃꯦꯔꯥ ꯌꯥꯝ ꯀꯥꯞꯅꯤꯡꯕ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯒ ꯅꯝꯗꯧꯕ ꯃꯤꯉꯣꯟꯗ ꯁꯖꯦꯁ ꯇꯧ ꯇꯥꯔꯗꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯄꯨꯔꯥ ꯌꯨꯁꯂꯦꯁꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯃꯤꯁꯤꯡꯗꯨꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕꯅ ꯍꯦꯟꯅ ꯆꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯈꯪꯖꯕ ꯈꯔꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯒꯦ ꯁꯖꯦꯁ ꯇꯧꯖꯒꯦꯗꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯂꯩꯕꯗ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯟꯅꯗꯒꯤ ꯇꯧꯔ ꯂꯩꯔꯕꯁꯤꯡꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯅꯕ ꯂꯦꯞꯄ ꯉꯝꯗꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯤꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯂꯩꯔꯒꯁꯨ ꯆꯦꯅꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯅꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯨꯝꯕ ꯀꯟꯇꯦꯟꯠꯁꯤꯡ ꯍꯥꯞꯍꯟꯅꯤꯡꯉꯤꯒ ꯍꯥꯏꯕꯁꯤꯡꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯑꯩꯅ ꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯗꯣ ꯂꯥꯏꯛ ꯇꯧꯔꯒ ꯁꯤꯌꯔ ꯇꯧꯔꯒ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯃꯌꯥꯝꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯣꯏꯔꯒꯁꯨ ꯁꯤꯃꯗꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯔꯝꯕꯗꯣ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕ ꯑꯩꯉꯣꯟꯗꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯥꯏ ꯑꯄꯦꯟ ꯄꯦꯟꯗ ꯐꯣꯡꯗꯣꯔꯛꯄꯁꯦ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯦ ꯑꯗꯩꯗꯤ ꯇꯨꯡꯗꯁꯨ ꯍꯦꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯁꯨ ꯌꯥꯝ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯀꯃꯦꯟꯒ ꯌꯥꯝ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯨꯅ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩꯗꯤ ꯁꯨꯝ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯃꯥ ꯁꯨꯃꯥꯏꯅ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯆꯦꯅꯦꯜ ꯑꯃ ꯂꯩ ꯈꯣꯠꯂꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯈꯣꯠꯂꯤꯒ ꯍꯥꯏꯕꯗꯣ ꯁꯨꯝ ꯈꯪꯅ ꯆꯥꯟꯅꯕꯗ ꯁꯤꯌꯔ ꯇꯧꯕꯤꯕ ꯌꯥꯔꯒꯗꯤ ꯁꯤꯌꯔ ꯁꯨꯝ ꯇꯧꯕꯤꯔꯝꯃꯣ ꯉꯁꯥꯏ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯀꯥꯟꯗ ꯍꯦꯟꯅ ꯀꯩꯅꯣ ꯆꯦꯅꯦꯜꯁꯤꯅ ꯃꯄꯨꯡ ꯐꯥꯔꯛꯑꯒꯗꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯁꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯃꯊꯪ ꯐꯣꯟꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯒꯦꯖꯦꯠꯁꯄꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯑꯟꯕꯣꯛꯁꯤꯡ ꯔꯤꯚꯤꯌꯨ ꯑꯗꯩꯗꯤ ꯃꯌꯥꯝꯗ ꯁꯨꯝ ꯂꯥꯏꯚꯇ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯉꯁꯥꯏꯒꯤ ꯒ꯭ꯔꯣꯠꯁꯦ ꯌꯥꯝ ꯇꯞꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯞꯅ ꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅꯕꯨꯗꯤ ꯁꯨꯝ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯆꯠꯂꯛꯑꯦ ꯑꯗꯣ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯖꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯁꯤꯒꯤ ꯂꯩꯔꯤꯕ ꯆꯥꯡꯁꯤꯗꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯥꯏꯗꯣ ꯉꯝꯃꯣꯏꯅ ꯈꯟꯕꯗꯨꯅ ꯃꯌꯥꯝꯗꯒꯤ ꯁꯞꯄꯣꯔꯠ ꯅꯤꯖꯔꯤ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯍꯦꯟꯅ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯚ ꯇꯧꯔꯤꯒꯁꯤ ꯃꯤꯁꯤꯡ ꯌꯥꯝ ꯌꯦꯡꯗ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯏꯚꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯨꯝ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯌꯦꯡꯉꯛꯄꯁꯨ ꯑꯗꯨꯝ ꯌꯦꯡꯉꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯃꯦꯁꯦꯖꯇꯣ ꯑꯩꯅ ꯄꯤꯖꯅꯤꯡꯉꯤꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯈꯔꯗꯣ ꯑꯗꯨꯝ ꯍꯌꯦꯡ ꯇꯨꯡꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯂꯥꯏꯚꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯗꯣ ꯑꯩ ꯑꯦꯅꯤ ꯇꯥꯏꯝ ꯑꯩ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯂꯥꯏꯚꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯒꯁꯨ ꯑꯩꯅ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯑꯩ ꯃꯦꯁꯦꯖ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯀꯃꯦꯟꯇꯨꯗ ꯑꯗꯨꯝ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯗꯥꯎꯠ ꯂꯩꯕꯁꯤꯡꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯑꯈꯪꯕ ꯈꯔꯗꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯒ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅꯁꯨ ꯑꯩ ꯂꯥꯏꯚꯇꯤ ꯇꯧꯅꯤꯡꯗꯕꯅꯦ ꯑꯗꯣ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯀꯩꯒꯨꯝꯕ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯉꯥꯛꯇꯪ ꯂꯩꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯚꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯗꯒꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯔꯁꯗꯦ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯃꯊꯪꯗꯒꯤꯗꯤ ꯃꯊꯪꯒꯤ ꯋꯤꯛꯇꯒꯤꯗꯤ ꯑꯩ ꯀꯔꯤ ꯅꯨꯃꯤꯠꯇ ꯁꯟꯗꯦꯗ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯟꯗꯦꯗ ꯇꯧꯁꯤꯔꯥ ꯑꯦꯅꯤ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯋꯤꯛꯁꯤ ꯃꯅꯨꯡꯗ
karamba numita karamba timing da haitare ko pung sisu sumba pung manga taruk sumba nattaba mayamna free oina ba timing do nungai ga ba timing ama su dum asigi video si comment kano to biramo suggestion pibiramo aduga sumba matam da tawsi haibusing do adu mayamna khangning ba laibusing disu question sing disu note tawsan biraga ningsing biraga laibiramo mathangi channel live ta ku matam da adugi mayamna hangbiribo question sing dugi e pakhum adum pina phona jage phone sing di matang da mari leina ba sing adu atoba to electronic gadget kumba maruina smart watch kumba hojiki matam dili makhan makhan am leire dana ko smart watch so leire adadi ko di earbuds kumba ko gi leire phone leire adadi laptop kumai matang da adadi haidana kanadre haitare dum electronic gadgets adum ki mati ko nonga nu numita bo sinari se isa sida adum yaw leirabnina suma mayam si matang da aina thada doriba invest tawdoriba paisa do arembada akoi mayam punamakna wana tanda paisa do arembada leiba kanda potuna sinara bayadabida leiba nongalaga he yagidradi tham pharak he lo ma sinaba yadragadi madu akoi damakta yam chaw mangjabanina adum bu mayam singdu kitang orsu kannaba aina tawdoriba potto leidoriba potto matam kitang kuina sangna matam khradang aina sinaninga matam do baw tekta kaidana fazana sinaba yaba dumba pot singdo leminasi khangminasi haidana aigi side tagi mayamda aina suggest akhang bakra do suggest tawjige na aina semba channel ni atu mayam support tawdragadi si phawgi film si lakpase dum awabani ngasi bawda subscribe tawbiribising na lepa leitana dum video yengbirakpase yam thagachaw phongdokchari aduga tungdasu lepa leitana video semba ngamnaba honajage ado mayamdagi ngasigi oinadi ngasigi live si matang sta loisinjarage aduga mayamna khangingba hainingba leba mayam singdo soidinamaki comment da ibiramgani na thajai da comment da soi soi da ibiramo ngasigi oinadi matang sta loisinjari tungda anouba kagi video amada live ta amu thainarasi ngasigi oinadi matang sta loisinjari